Manipur President rule thamlakpa chahi ama fadringai mamangda popular government ama semgadawribra haibagi wahang kaya hangnarigai cherak asida hanagi Chief Minister Nongthongbam Biren amasung BJP Manipur Pradesh ki President A Sharda Devi ngasi Delhi gi Damak Imphal Thadokkhre SKTV na fangba paugi matung ina ngasi numit yungba matung pung taraganithoi makhai gi Indigo gi flight amada BJP gi center gi luchingba singna kaurakpadagi hanagi Chief Minister Nongthongbam Biren amasung A Sharda Devi ngasi Delhi gi Damak Imphal Thadokkhibani Delhi ki khongchet asida popular government ama sembigi matangda Nongthongbam Biren amasung Shardana wafam amata fogdoklamkide adumakpu Indo-Myanmar ngamkhaida khaba border fencing handak nauna amuk kakthat lambagi thawong adu center lengakna akanba mityeng soidana changlakani haiba wafam Nongthongbam Biren na fogdoklamki BJP ki atopa MLA singnasu chatliba tha asigi manungda anauba lengak ama soidana laklagani haibagi thajaba leire haiba wafam haukiba nimit karani asida fogdoknaba leikrabani Amaromda Indian Constitution ki Article 356 ki makhada mamang chahi ki February tang taraga humduidagi India ki President Draupadi Murmurna state asida tha taruki oina President rule thamlakkibani loinana mamang chahi ki August tang taraga humdoida Manipur da thamlakkiba President rule asi tha taruk faki madugi matungda tha taruk amaga sangdoktuna mathang tha February ki tang taraga humdoida Manipur da thamliba President rule asi chahi ama mapung fagadawribani Manipur da honglakliba law and order amadi political gi oiba hiram kaya yenglaba matungda BJP gi lengak ama state asida nauna thamlakadra haibasi miyamna hangnaduna lakli adubu anauba lengak asigi Chief Minister kanana oigedagi haibasi hojik fawbagi oina chapchana khangba ngamdrabasu MLA kharanadi makoina saugatpa luchingba singna anauba lengak asigi Chief Minister oigani haibagi thajaba chauna thamnari